Opposition Leader Rahul Gandhi ki Manipur khongchat ki mangoinana Ngasi Ayuk Anganbada Kuki Khutlai Paiba Singna Jiribam District Nongmei Kapsilakkhre Thaudok adugi matangda press na phangba pawa mana hai Ngasi Ayuk pung ahum khara helakpa dwaida Kuki Khutlai Paiba Singna Tamenglong District ki Tawsam Subdivision gi manung chanba Faitol Kuki Khuldagi Lengang pokpitam na Nongmei round khara kapsilakhi Thaudok adu thokpaga manak nak na leiba commando yauna security force ki personnel sing mafam adu tamna mine protected vehicle singa loinena changsinki mafam adu security force amadi Kuki Khutlai Paiba singi marakta ngaihak Nongmei kapnakhi afaba makhal gi Khutlai sing seasonal sacharakhi ba Kuki singi attack aduna mine protected vehicle da pankhi adumako housing power oina thuidokpa asok apan gi pau Later basu Central Force ki personnel singna Kuki Khutlai Paibani singnaba miyoi faraga pukebagi video amadi social media da viral oirki Kuki Khutlai Paiba singna satharakhiba attack aduga ikan kanadana Jiribam gi area da leiba maira paibi ima ibel kaya mafamadu ta changsilakhi ima sing aduna gularthol ge Samu Punbi Bazar Manakta Assam Rifles ki personnel sing chathok chasin tawbada athingba pikhi mafamaduda Assam Rifles ki CEO laktuna ima sing aduga ngaihak awai akhum tawna ki hairi thaudok aduga mari lainana listing Jiribam gi women's wing ki convener Soibam Renuna pawmi sing da hai Kuki Khutlai Paiba singna Faitol dagi chatharakhiba attack adu nong kanna chuba maramna kadom mai kai dagi no haiba khangba ngamkhide mafamadu de state force ki personnel sing sangsil luba matamda Kuki Khutlai Paiba singna makhata na attack tawrakhi mafamdu wai de leiba Assam Rifles ki personnel singna karigi damak Kuki Khutlai Paiba sing adu phaba ngamdribano haina makna makhata phongdokhi Panbayabadi ngasi pung kharagi khongchat Manipur da lakhiba opposition leader Rahul Gandhi na Kasal Furatol gi Markhailan amadi Jiribam Higher Secondary School da hangbari lip camp ki inmate singa unaduna wari watai sanaba laikhrabani Kasi ahing che kogi nongalam dai dagi pung ahum da kada ba khara waling dagi hauna kogi hari ba paiton hari ba kunna sida ai kogi nongmai se mathong ngam khangdana tara khamdana kapsalai nong chu yam kanna chui nong chu buduna maram moraga koi kapi se karom dano idana khangdana koi mya matha sana karom dano na laina mani adu ba hobikti ai koi police ki hana mamang su thak ba STF ki sari ba yum simak da amuka so hanna mafam du da laide ba STF ki kambu da amu halaga moina mai thabira me Auding may tawag na tanah mapam doon nung may kapsan badagi ay ko giba kano sing na stay posing na tanggal ba matam da su mamoy na put halag tanah auding ako ga waya kum tam na tanah auding akan mamoong da maman na tang mamoy na auto no may pay doon auding siya ko da landarak le auding ako ilay di ba condition sa moy na tameng ni ako na kano ni Jiribam ni adu Jiribam ni harag ako na tameng na tang bagi ako gi ayaba pang drabra na traga na karigino karimarang gino na si kapi pa no may se mataw kalam na pabang among da no hay pa na sing banahan na ako na mamang da taw ba matam da su ako mayam na nupi mayam na thapadagi Kuki sing ba pabang among da pa ni hay da na asam na fansin ako da blame tawe adu ga holding na karimarang gi moy na manpham da leraga asam na fansin dina Kuki sing ga pabang da no moy mafam da khudak da tanggal laga moy na pabang among gani moy changge hay na tanghan ba matam da hujing na karimarang gi ngam da no hay pa se ako mayam da government da hangjaningi